ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯏꯟꯗꯤꯌꯟ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯍꯤꯁꯇ꯭ꯔꯤ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯂꯥꯟꯕꯟꯁꯨ ꯑꯣꯏꯕ ꯄꯦꯂꯦꯁꯁꯨ ꯑꯣꯏꯔꯤꯕ ꯁꯅꯤꯋꯥꯔ ꯋꯥꯗꯥ ꯐꯣꯔꯠ ꯍꯥꯏꯔꯤꯕ ꯂꯥꯟꯕꯟ ꯑꯁꯤꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯨꯅꯦ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯟ ꯊꯨꯝ ꯄꯥꯏꯕ ꯑꯃꯗꯤ ꯃꯃꯤꯡ ꯆꯠꯄ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯍꯧꯔꯛꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯈꯤ꯫ ꯆꯍꯤ 292 ꯁꯨꯔꯕ ꯁꯅꯤꯋꯥꯔ ꯋꯥꯗꯥꯒꯤ ꯂꯥꯟꯕꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯃꯗꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯂꯥꯟꯕꯟ ꯑꯃ ꯑꯣꯏꯅ ꯖꯒꯥ ꯑꯁꯤꯗ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯥꯊꯥ ꯏꯝꯄꯥꯌꯔꯒꯤ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯖꯒꯥ ꯑꯃꯁꯨ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯃꯗ ꯃꯐꯝ ꯑꯁꯤ ꯀꯜꯆꯔ ꯑꯃꯗꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯌꯣꯜꯂꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯖꯒꯥ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯅꯣꯡꯃꯗ 200ꯗꯒꯤ ꯇꯥꯗꯅ ꯌꯦꯡꯕ ꯂꯥꯛꯅꯔꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯂꯥꯟꯕꯟ ꯑꯣꯏꯔꯤꯕ ꯐꯣꯔꯠ ꯑꯁꯤ ꯄꯦꯁꯋꯥ ꯕꯥꯖꯤꯔꯥꯎ ꯋꯥꯟꯅ ꯁꯥꯈꯤꯕꯅꯤ꯫ ꯖꯒꯥ ꯑꯁꯤꯒꯤ ꯑꯆꯧꯕ ꯑꯁꯤꯅ 625 ꯑꯦꯀꯔ ꯆꯥꯎꯔꯤ꯫ ꯃꯐꯝ ꯑꯁꯤ ꯄꯦꯁꯋꯥꯔꯁꯤꯡꯒꯤ ꯂꯩꯐꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ 18 ꯑꯃꯁꯨꯡ 19 ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯒꯤ ꯂꯥꯟꯐꯝ ꯀꯌꯥꯗ ꯂꯥꯟꯕꯟ ꯑꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯈꯤ꯫ ꯃꯁꯤꯗ ꯑꯦꯇꯦꯛ ꯀꯌꯥꯁꯨ ꯇꯧꯈꯤ, ꯃꯁꯤꯅ ꯑꯀꯥꯏ ꯑꯇꯣꯏ ꯈꯔꯁꯨ ꯅꯪꯈꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯕ ꯂꯥꯟꯕꯟ ꯑꯁꯤ ꯃꯊꯣꯟ 3 ꯑꯣꯏ, ꯌꯥꯝꯅ ꯑꯊꯥꯕ ꯐꯛꯂꯥꯡꯅ ꯈꯥꯔꯤ, ꯃꯗꯨꯒ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯊꯣꯡ 5ꯅ ꯂꯥꯟꯕꯟ ꯑꯁꯤꯕꯨ ꯊꯤꯡꯂꯤ꯫ ꯃꯁꯤꯒꯤ ꯊꯣꯡꯖꯥꯎꯁꯤꯡ ꯑꯁꯤꯅ ꯂꯥꯟꯕꯟ ꯑꯁꯤꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟꯁꯨ ꯇꯧꯔꯝꯃꯤ꯫ ꯂꯥꯟꯕꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯅꯨꯡ ꯑꯃꯗ ꯂꯩꯒꯗꯕ ꯀꯣꯔꯠ ꯍꯣꯜ, ꯔꯤꯖꯥꯔꯚꯔ, ꯒꯥꯔꯗꯦꯟ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤꯅꯆꯤꯡꯕ ꯀꯌꯥꯒꯤ ꯄꯩꯐꯝꯁꯨ ꯃꯐꯝ ꯖꯒꯥ ꯁꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯛ ꯃꯃꯤꯡ ꯆꯠꯈ꯭ꯔꯕ ꯃꯐꯝ ꯑꯁꯤ ꯊꯧꯗꯣꯛ ꯈꯔꯅ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯀꯝꯗꯧꯅ ꯃꯥꯡ ꯇꯥꯛꯈꯤ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯇꯥꯃꯤꯟꯅꯁꯤ꯫ ꯕꯥꯖꯤꯔꯥꯎ ꯋꯥꯟ ꯑꯁꯤ ꯁꯤꯕꯥꯖꯤꯒꯤ ꯃꯇꯨꯡꯗ ꯄꯥꯜꯂꯛꯄ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯁꯤꯡꯕ ꯗꯥꯏꯅꯥꯃꯤꯛ ꯑꯣꯏꯕ ꯂꯤꯗꯔ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯥꯊꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗ꯫ ꯃꯍꯥꯛꯅ ꯆꯍꯤ 10 ꯁꯨꯔꯛꯄꯗ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕ ꯃꯤꯂꯤꯇꯔꯤ ꯑꯣꯏꯕꯒꯤ ꯄꯥꯝꯖꯕ ꯑꯁꯤ ꯁꯥꯐꯣꯡꯂꯛꯈꯤ꯫ ꯃꯍꯥꯛ ꯏꯪ ꯁꯣꯛ 1900ꯀꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 19ꯗ ꯄꯣꯛꯈꯤ ꯑꯃꯗꯤ ꯏꯪ ꯁꯣꯛ 1970ꯗ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 38ꯗ ꯁꯤꯈꯤ꯫ ꯅꯨꯄꯤ 2 ꯂꯣꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ꯫ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯁꯤꯅ ꯈꯥꯁꯤꯕꯥꯏ ꯍꯥꯏꯅ ꯀꯧꯏ, 1720ꯗ ꯂꯨꯍꯣꯡꯈꯤ, ꯃꯗꯨꯒ ꯃꯁꯇꯥꯅꯤꯅ 1728ꯗ ꯂꯧꯈꯤ꯫ ꯃꯍꯥꯛꯅ ꯄꯥꯜꯂꯤꯉꯩꯗ ꯃꯔꯥꯊꯥ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊ꯭ꯔꯤꯠ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯀꯣꯏꯕꯒꯤ ꯂꯝꯁꯤꯡꯗꯒꯤ꯫ ꯕꯥꯖꯤꯔꯥꯎꯒꯤ ꯍꯩꯁꯤꯡꯕ ꯑꯁꯤꯅ ꯅꯤꯖꯥꯝꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯏꯔꯥꯏ ꯂꯥꯏꯅ ꯅꯤꯖꯥꯝꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯑꯃꯗꯤ ꯃꯥꯡ ꯇꯥꯛꯍꯟꯕ ꯑꯣꯏꯈꯤ꯫ ꯃꯁꯤꯅ ꯕꯥꯖꯤꯔꯥꯎꯕꯨ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥ 5 ꯕꯥꯂꯥꯖꯤ ꯕꯥꯖꯤꯔꯥꯎ ꯑꯃꯗꯤ ꯔꯘꯨꯅꯥꯊ ꯔꯥꯎ ꯑꯅꯤ ꯑꯁꯤ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯛꯀꯗꯧꯔꯤ꯫ ꯁꯅꯤꯋꯥꯔ ꯋꯥꯗꯥꯒꯤ ꯂꯥꯟꯕꯟ ꯑꯁꯤ 1732ꯗ ꯃꯇꯝ ꯑꯁꯤꯗ ꯕꯥꯖꯤꯔꯥꯎꯅ ꯁꯥꯈꯤꯕꯅꯤ꯫ ꯄꯦꯁꯋꯥꯒꯤ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯂꯥꯟꯐꯝꯗ ꯑꯌꯥꯝꯕ ꯂꯩꯕꯅ ꯈꯥꯁꯤꯕꯥꯏꯅ ꯑꯦꯝꯄꯥꯌꯔ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ, ꯃꯔꯨ ꯑꯣꯏꯅ ꯄꯨꯅꯦꯒꯤ ꯖꯒꯥ ꯑꯁꯤꯗ꯫ ꯃꯍꯥꯛ ꯃꯌꯥꯝꯅꯁꯨꯌꯥꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ, ꯃꯗꯨꯕꯨ ꯕꯥꯖꯤꯔꯥꯎꯅ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯃꯁꯇꯥꯅꯤ ꯑꯁꯤ ꯂꯧꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯍꯜ ꯂꯃꯟꯅ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯁꯇꯥꯅꯤ ꯑꯁꯤ ꯍꯤꯟꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯂꯥꯏꯟꯗ ꯃꯨꯁꯂꯤꯝꯒꯤ ꯏ ꯌꯥꯎꯏ ꯍꯥꯏꯗꯅ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯥꯖꯤꯔꯥꯎꯅ ꯂꯥꯟꯕꯟ ꯑꯁꯤ ꯃꯕꯥꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯁꯥꯕ ꯍꯧꯈꯤ, ꯃꯗꯨꯒ 1732ꯗ ꯃꯐꯝ ꯑꯁꯤꯗ ꯕꯥꯖꯤꯔꯥꯎ ꯃꯁꯇꯥꯅꯤꯒꯤ ꯀꯣꯅꯨꯡ ꯑꯃꯒꯨꯝ ꯑꯣꯏꯔꯝꯈꯤ꯫ ꯖꯒꯥ ꯑꯁꯤꯗ ꯃꯤꯑꯣꯏ 1800ꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯃꯤ, ꯂꯣꯏꯅꯅ ꯃꯔꯥꯊꯥ ꯑꯦꯝꯄꯥꯌꯔꯒꯤ ꯀꯦꯄꯤꯇꯦꯜ ꯕꯤꯜꯗꯤꯡ ꯑꯃ ꯑꯣꯏꯅꯁꯨ ꯂꯧꯅꯔꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯈꯪꯅꯔꯝꯂꯅꯤ ꯕꯥꯖꯤꯔꯥꯎ ꯃꯁꯇꯥꯅꯤ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯤ ꯁꯤꯅꯦꯃꯥ ꯐꯥꯎꯕ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥꯒꯤ ꯍꯧꯔꯛꯐꯝ ꯑꯃ ꯑꯣꯏꯔꯕꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯄꯤꯔꯦꯁꯤ, ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤꯅꯗꯕ, ꯌꯦꯡꯊꯤꯅꯕ ꯑꯃꯗꯤ ꯃꯤꯍꯥꯠꯄꯨꯡ ꯑꯃꯁꯨ ꯑꯣꯏꯔꯛꯈꯤ꯫ ꯕꯥꯖꯤꯔꯥꯎ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯝ ꯑꯁꯤ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯄꯨꯅꯦ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯇꯥꯅꯤ ꯑꯁꯤ ꯍꯥꯎꯁ ꯑꯦꯔꯦꯁ ꯑꯣꯏꯅ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯕꯥꯖꯤꯔꯥꯎꯒꯤ ꯄꯣꯊꯥꯗꯕ ꯃꯇꯧ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯣꯛꯊꯃꯟꯕꯅ ꯂꯩꯅꯥ ꯑꯣꯜꯂꯛꯇꯨꯅ 1740ꯒꯤ ꯃꯇꯝꯗ ꯃꯍꯥꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯁꯇꯥꯅꯤꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯕꯝ ꯑꯁꯤ ꯅꯥꯅꯥ ꯁꯥꯍꯦꯕ ꯃꯆꯥꯅꯨꯄꯥ ꯑꯍꯟ
अतोप ममिंग अमना बालाजी बाजीराव असिना ऑथोरिटी पुंबा पाइरमी मधुबु थर्ड बैटल ऑफ पानीपत्ता मचानुपा अहल विश्वास राव अमदी सदहिफ बाव कजिन अनि असि सिकिरमी असिना मरम ओइरगा डिप्रेशन नादुना 1761 दा सिकिरमी पार्वती चिंखोंगदा महाकी मचानुपा अहल माधव रावाना खुबम असि सिनकी मसिदा रघुनाथन रावना यामना सावरमी मरमदी निंगथौ खुबम असि महाना पाइबम थोई हाइदुना माधव रावसु 1761 दगी 1770 फाव पालमी महाक टीबीना नादुना सीबनी हाइने मधुबु कनागुम खरना महाक असि मदोमचा आनंदीवाई रघुनाथन राव की नुपी असिना हाटपनी हाइनसु हिस्ट्री दा वारी अनि थोना लेरमखी मसिगी मतुंगदा मनाव नुपा नयानंद रावना खुबम असि छिलमी मतम अदुदा महाक चही 13 तमक ngairi ख्वाइदगी नहा ओइबा पेशवागी निंगथौ हाइबदु ओइरमी महाक मपुंग मरी फादबना महाकी मखुरा रघुनाथन रावना इंचार्ज पुंबा पुरमी आनंदीबाई रघुनाथन राव की नुपी असिना निंगथौ फंबु कलकलमी मासिना मरम ओइरगा मागी नुपाना निंगथौ ओइनबा मी खुनेक नेक्तुना नयानन रावबु हाटनबा सिलमी नेगिबा मी असि गार्डिस हाइना खंगनै मखोय असि यामना हाइसिंगबा हाईली ट्रेन तौरबा मी हाटपा कांगू अमनी मखोयसी सेंट्रल इंडिया दा लेबा हंटिंग ट्राइब अमसु ओय नोंगमा गणेश चतुर्थी की नुमित्ता मी हाटपसिंग असि शनिवार वादा फोर्ट ता चंगलखी नयारन रावबु हाटपा ओइना महाक मफम असिदा पुंसी हिंगनबा कोइचेन चेन कोइलो लोतन होनखी मधुबु मी हाटपगी मखुत ताखी कनानाचु कनबंगम खिदे मखोय पुलपना मियोय 13 मफम असिदा थवाई थाखी तमथिना हाटकी मचेत मचेत सेतुना मधुगा मखोयगी हक्चांग अदु तुरेल थाददुना मांखलमी नयारन रावगी मिसी असिना पेशवागी वारीदा अमुबो काली अमा तैखी महाना सिरमदाइदा महाकी मखुरादा कनबिनबा कयारक लावरमखी कका आइबु अमुक्त कनबियु हाइदुना मधुबु मबुक फत्रबा मखुरा राघोबाना तासिनरमदे असुमना हिंदू की चटनबीदा मथौ मंगम फजना निंगथीना पांथोखिदे मसीना मरम ओइरगा लानबम असिदा तमनब हौरखी मफम असिदा थासीगी अहिंग खुदिंग मी अमना वाना कोइलाव लावबा अकीबगी मखोलसिंग असि ताबा हौरखी मसीना मफम असिगी लामन कोनुंग असिदा थबक तौरिबा लैबा मिनाइसिंग असिसु अकीबा फावबो हौरखी मदुना अमम अथेंगदा मखोयने सीखिबा जगह असिदा चंगनरमदे असोमना मतम असिदा लान कयामा रोबमा तोरपा अमदी निंगथौ खुबम मथंग मथंग सिलकपदा ममैदा थर्ड एंग्लो मराठा वादा पेशवा बाजीराव टू अमदी महाकी लानबन शनिवार वादा असिसु ब्रिटिश ईस्ट इंडिया कंपनी की मखुत ताकी 1818 की मतम असिदा ब्रिटिश लौसल मतुंगदा मफम असि अहांग जगह अमा ओइना लेरमी मसिना मखोयना मफम असिबु लानफा मयामा मफम असिदा पुरक्तुना थंबा हौरखी मफम असिदा लेबा लानफासिंग असि सिंगमदना सिखिबा नयारन राव अमदी महाकी खोंगलोई थवाई सिंगजिना तमनबा हौरखी मफम असिदा लानफासिंग असि ब्रिटिश की मियोट मिनैद नतना सुपरनेचुरल ओइबा अकीबा थोंग कया सिंगनसु तत्तना ओपिरमी थौदोकसिंग असि ब्रिटिश नसु खंगलमखी मसिना मखोयना मफम असिदा मखल मखा कयागी थबक कयादा सिजिनरमी मफम असिदा हॉस्पिटल ओइनजु सेंगलमी लोइनना मेंटल एसाइलम ओइना अंगाउब कयाजु मफम असिदा थमदुना लैहलमी मदु ओइदुनसु जगह असि था होगलकप मतम अमदी थामम्बा नुमित्ता अकीबा मखोलदा कप्प लावई खोंजेल कयाना तमनदुना अकीबा मफम अमा हाइबदु ओइरखी ब्रिटिश सिंगना हाइबदा मफम असिगी काचिन की वाल अमदगी मखोल असि हेक थोरई हाइना हाइरी अदुम ओइदुनसु मफम असिगी जेल सिदा मियोट मिनैदा लानफा कयासु थवाई थाखी लोइनना हॉस्पिटल सु लैसिलबनीना लांदा तमथिना सोकपा मी कयासु लायेंग ngमददना सिखिब कयानी असुमना हानदगी होना मनांग नकपद लेरंबा मियोइसिंगना तमनै हाइदुना लेरंबदगी मफम असि अमुक हेना किनिंगाय ओइबा जगह हाइबदु ओइरखी मफम असिदा पैरानॉर्मल एक्टिविटी हाइबदी ममीगुम्बा थेंगनबा स्ट्रेंज ओइबा मखोल ताबा करीगुम्बदा मनम नमथीबा नमकपना चिंबा असि तत्तना जगह असिदा थोक्लमी
Sumna Lerakpada, February Tang Kuntaret, in so listing about Sanipan, Kunganipan in the mid Asida, British na Mafum Asibu, Low Silabasahi, Taramu, Paraklaba Matam Asida, Shaniwar wada Fort Asi, Tamtina, May Chaklami, Sagliba May Asi, Laksin Mangamlamde, my whole lapo Asina Mafum Asida, Numit Tarini Chupna, Sakirami, Aki Bigit Hong Amada, Masida Hingoriba Haibu, Sauraba Wal Amadi. Khariba get adu mangaire mai haulam poki thodo asida jiba amadi mioi kharasu thawai thaki masina mafam asi misi minagi jaga haibadu oikhirami mafam asi Shaniwar wada kaukhibagi maramdi Chhatrapati Sahugi Prime Minister oiriba Bajirao wan asina mahaki lefam oinaba thangja numit asida hongjinki maduga wada haibana complex haibani masina mafam asi Shaniwar wada haina kaukhibani Makhoigi leba asi Sahu Maharaj ki makhada leiba leba oirami matam asida maduga Sahu Maharaj ki makhada leiba lamchingda khwaidigi haitoi chingdoibasu makhoigi lam oiram khibani masina maram oiraga Bajirao gi matamda jaga asi yamna popular oiram khi maming chatlaba lanban asida Delhi Darwaza haiba asina maru oiba thong oirami yamna strategic oina saba lanban asi kanana su namthuba ngamlamdabani madubu Makhoigi imung manungda nungsinadaba haurakpa amadi pham munarakpa asina maram oiraga mafam asibu marai jaitharakki thong manga paliba asigi marakta Jamwal Darwaza koba thong asigi maming Nayaran Darwaza haina thonki masigi maramna mahaki asiba haksang adu masigi thong asidagi puthoki loinana mahaki thawaisu thong asigi jaga asida thakhiba maramna mafam asida tamnabagi wari asi 1773 da Nayaran Rao na sikro matungdagi mafam asi asum marai saitharakpa amadi kiningai oiba thawong asi thokpa haurakibani mafam asida chakhiba mai aduchu kamdona haurakibano haibadu haiba ngamkide hauski mirodasu mafam asi thamamba ahing amadi purnima numit sing asida mafam asida changnade asuma matam asida Nayaran Rao gi thawaina ihang hanglaba lanban asida mahaki Tawaina Koichat Chatli Haina Tajanari Mafam Asi Housing Tourist Center Oirabasu Ayuki Pung Nipanagi Numidang Wadam Pung Taruk Makai Paubotang Hangli Archaeological Survey of Indiana Mafam Asi Paranormal Activity Sing Tengne Haibadagi Jaga Asigi Manungda Numidangda Changmada Akanba Atingba Thamli Mafam Asi Pauduna Chatpa Mioi Singna Purnimagi Numita Lanban Manungdagi Kaka aibu kanbiu haibai kholao asi lawbi makhol asi tatana tai haina hainari asumba wari sing asi jaga asida popular oibeda natana mafam asigi mioi singna kina lumna haujichu launari